Mayamu Kurumzeri, Nasi Impact TV Lantok Chabator Masida, Aquina, guest on Unazagadori Basi, a brilliant lyricist and singer, Handantas Yumban Megilambi, the known Kong Tangzin Bikirbi, Pretty Yumnam, and her husband, Rosanley Prakpongani. Ahanbada, a very happy new year, Hina Vista Uzeri, and welcome to the show. Aduga Impact TV Maki, so congratulations, Hina Izeri. Thank you and happy new year to everyone. Anova chahina lakpada mayamda yaifa pawja pijari tekta kaidaba nungai yaifaba naik yaudaba 2021 ama mayam punna taramna okminarasi. Ado ahanbada aina Pretty da lakchaning base. Nauna yum palabi nupi amo oina ko yum palaba matung siga hana yum padrinagi wakhalonga kaike ahong malay bege lay amtang mayam thambiyo. Ahong madi mayam lay kare habadi hanaga hojika yengnaba matamda ko hojikna responsibility am hengatle adagi hana na egi own world amada dum isaibu iba oiro natra thabak amabu tawbo oiro kai gumba wakhal ama khange haisu kai gumba any tawning ba tawbo matamda ingonda dum aina ngasai jabdo egi own world amda dum leiraga ai tawbam tawpa ma dum tora lerambani dana aduga hojik sina kamain to ga matamda anoba environment amada shift tawpanina aigi akoibada kai leiri kana leiri adagi aigi family members sing understand tawna hotna ba Angonda aigi lay kari karamba mawongi chatnabi chatnai adagi kamaina tawi hahalamanda kamaina hadi mayam ano mayam angonda I gained a lot of new knowledge aduna hana lemba Pretty dudagi hoi hana lemba Pretty du sumang de adubu anova Pretty amadi oi haijeni Anova life amene do chamana ba question se Rosan do sumulak chege haidi changes khar de dum la amgani ba do mayam da dum Rosan gi sum tang thambi changes se hoi changes se dum lakpudi lai di aina hana married life ki mamang da layamba agi free life hai tare di responsibility khara aingonda dum handai hajik lai jina khara henkatle andi in-laws na aingonda sinabira pa moina hai tare Pretty ji agi da matune na moina agi na sinarabani na anova ma me amagi responsibility aingonda hapkalapane so like I loriba responsibility to kamaina fulfill to na kamaina to nga aga kamaina migi masajuni aduna kamaina khoi upset ta holoi kamaina soida ngam na khoi da tek ta kaina thamgani habagi responsibility myam ma daidi se lairiba chanariba akhoi yumgi train sai ta ren ta yumgi channa kaung lai si su Pretty na anobo oina lakpani na ada Pretty da akhoina time to time aina mon du sina si hanjini sina sumain to bani sina strict oi bani sina khoi komthok no chatpani ko pani ham am du update pi de ya da be mong da ma jo ngon du leiba tantra ga di am soina ra ga mu he irang thulakadra na ju go ado aina su yam khangjaning ba ko aduga khoi gi viewers sing aduga Pretty bu admire tawjaba fans sing na su yam na khangning lamgani haina khalle haidi Rosan gar Pretty ga gi love ki journey se haidi aigi dimana chap chare haidi ahema pamdre that he or she is the right one for me have a sigi khalak pad adu kamaina adagi nungsi wari do hai tai adu mate amtang thamiyo sise hoi ahan thengna bada di amna normal oina casual oina thengna gi darsani bani de haidi expect sung tau ru de ba maga ega sumai tor kani haise dubu lakminai ba haidi matam na purak ba hong ba hai tai ko khoi gi lakminari ba journey sida tapna gradually grow torok ba feeling amane ba aduga aina ma se ai gine haina khangba adudi like khoi aiga ma ga se mentality am jana ba aina khanba wakhal se haidal ma nai ta khangam ba gumba ma khanba se aina khangam ba gumba the chemistry se ai mi amata ga sigumba bond amta feel tawdriba ko ado ma on da tawadu da ai do kai no adagi like aina mi ama nungsi taragadi aina sumai na tawbige ko kainga khanba pose mano ene ona tawbiye adu maina thengna pa myam duna ne ma se ai ne kainga sum khangge Rosan de zum lak chege ba adu Pretty je project ama dagi thengna gi bane project te thengla kanda Pretty je di aina koina ge na tragan aina aigi nupi wena loge habagi wakhandi lagite matam da as dum tinaraga project puna chamina thabuk tomina mane adagi matam digi matung ina hatare sum understanding ama lairaga adi nupi ma apena zikan chana bi haitare ko nupa nupi ma pame adu phangna ba dum tanai propose tawi adu mana makti aigi de di laigi dre khogi da haitare akhogi thabuk tu matung ina sum
ꯆꯠꯃꯤꯟꯅꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯃꯤꯡ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯣꯃꯦꯟꯠꯁ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯇꯦꯆꯃꯦꯟ ꯂꯩꯈꯤꯕꯗꯣ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯈꯜꯂꯣꯟ ꯆꯥꯟꯅꯕ ꯄ꯭ꯔꯤꯇꯤꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯄꯗꯒꯤ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯄ꯭ꯔꯤꯇꯤꯗ ꯍꯜꯂꯛꯆꯒꯦ ꯄ꯭ꯔꯤꯇꯤꯗꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯕ ꯗꯥ ꯔꯣꯁꯟꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯩꯅꯦꯅ ꯍꯥꯏꯅꯤ ꯃꯥꯁꯦ ꯌꯥꯝꯅ ꯂꯣꯌꯦꯜ ꯑꯣꯏ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈꯛ ꯂꯣꯌꯦꯜ ꯑꯣꯏꯕꯗꯣ ꯅꯠꯇꯕ ꯍꯤꯁ ꯑ ꯚꯦꯔꯤ ꯒꯨꯗ ꯐꯦꯃꯤꯂꯤ ꯃꯦꯟ ꯃꯃꯥꯒꯤ ꯕꯕꯥꯒꯤ ꯗꯗꯥꯒꯤ ꯑꯗꯩ ꯏꯆꯦꯒꯤ ꯌꯥꯝ ꯈꯜꯂꯦ ꯏꯃꯨꯡꯒꯤ ꯌꯥꯝ ꯑꯩꯅ ꯍꯥꯏꯗꯤ ꯑꯥꯏꯗꯣꯂꯥꯏꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯐꯦꯃꯤꯂꯤ ꯃꯦꯟ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯐꯦꯃꯤꯂꯤ ꯃꯦꯟ ꯑꯃꯅꯦꯅ ꯈꯜꯂꯦ ꯑꯗꯒꯤ ꯃꯥ ꯌꯥꯝ ꯀ꯭ꯋꯤꯛ ꯋꯤꯇꯦꯠ ꯑꯣꯏ ꯑꯩꯗꯤ ꯈꯔ ꯏꯟꯗꯤꯁꯥꯏꯁꯤꯞ ꯑꯣꯏꯒꯜꯂꯦꯕ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯕ꯭ꯔꯥ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯟꯗꯤꯁꯥꯏꯁꯤꯞ ꯑꯣꯏꯕ ꯅꯦꯆꯔꯗꯣ ꯂꯩꯕꯅꯤꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧ ꯑꯩꯉꯣꯟꯗ ꯌꯥꯝ ꯄ꯭ꯔꯣꯄꯔ ꯒꯥꯏꯗꯦꯟꯁ ꯄꯤꯕꯤꯕꯗꯣ ꯑꯗꯩ ꯃꯥ ꯌꯥꯝ ꯃꯦꯆ꯭ꯌꯣꯔ ꯑꯣꯏ ꯑꯗꯨꯅ ꯈꯔ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯝꯃꯦꯆꯨꯔꯤꯇꯤꯗꯣ ꯃꯥꯒꯤ ꯃꯦꯆꯨꯔꯤꯇꯤꯗꯨꯅ ꯕꯦꯂꯦꯟꯁ ꯇꯧꯕꯤꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯦꯗꯃꯥꯏꯔ ꯇꯧꯕ ꯀ꯭ꯋꯥꯂꯤꯇꯤꯁ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤꯁꯤꯡꯗꯣ ꯃꯌꯥꯝ ꯍꯥꯏꯔꯤꯈꯩꯕꯨꯗꯤ ꯂꯣꯏꯕꯕꯨꯗꯤ ꯅꯥꯏꯔꯔꯣꯏ ꯌꯥꯝꯅ ꯄꯟꯕꯗ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯈꯔꯗꯣ ꯄꯜꯂꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯗꯣ ꯁꯦꯝ ꯀ꯭ꯋꯦꯁꯟꯁꯦ ꯑꯃꯨꯛ ꯔꯣꯁꯟꯗ ꯂꯥꯛꯆꯒꯦ ꯔꯣꯁꯟꯗ ꯍꯥꯏꯗꯤ ꯄ꯭ꯔꯤꯇꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯔꯣꯁꯟꯅ ꯄ꯭ꯔꯤꯇꯤꯕꯨ ꯀꯩ ꯍꯥꯏꯅꯤ ꯑꯦꯗꯃꯥꯏꯔ ꯇꯧꯕ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯨꯁꯨ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯦꯗꯃꯥꯏꯔ ꯇꯧꯕꯁꯤ ꯄ꯭ꯔꯤꯇꯤꯒ ꯄ꯭ꯔꯣꯖꯦꯛ ꯇꯧꯃꯤꯟꯅꯕꯗꯒꯤ ꯑꯗꯨꯝ ꯑꯩꯅ ꯀꯥꯏꯟ ꯑꯣꯐ ꯑꯦꯁ ꯑꯦ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯨꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯇꯤꯟꯅꯕ ꯇꯥꯔꯒꯁꯨ ꯑꯗꯨꯗꯒꯤ ꯃꯤ ꯑꯃꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯨꯗꯤ ꯑꯗꯨꯝ ꯌꯥꯎꯔꯗꯤ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯃꯆꯪ ꯅꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯅꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯁꯤꯔꯤꯌꯁꯂꯤ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯒꯤ ꯁꯤ ꯊꯕꯛꯁꯤ ꯁꯨꯃꯥꯏꯅ ꯃꯇꯝ ꯆꯥꯅ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯄꯦꯄꯔ ꯋꯥꯔꯛ ꯍꯥꯟꯅ ꯇꯧꯕꯒꯨꯝꯕ ꯍꯥꯏꯗꯤ ꯄꯪꯆꯨꯋꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯑꯩꯅ ꯃꯉꯣꯟꯗ ꯀ꯭ꯋꯥꯂꯤꯇꯤ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯤ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯃꯅꯁꯨ ꯑꯃꯒꯤ ꯔꯤꯒꯥꯔꯗ ꯉꯥꯡꯅꯔꯒ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯐꯥꯎꯔꯛꯇꯅꯕ ꯃꯑꯣꯡꯗ ꯃꯥꯅ ꯄꯨꯔ ꯆꯠꯃꯤꯟꯅꯕꯗꯣ ꯊꯕꯛꯇꯣ ꯑꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯑꯣꯡꯂꯤ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯤ ꯃꯤꯒꯤ ꯑꯣꯄꯤꯅꯤꯌꯟ ꯇꯥꯗꯕꯤꯗ ꯇꯧꯗꯕ ꯃꯍꯨꯠꯇ ꯑꯗꯨꯝ ꯄꯨꯂꯞ ꯄꯦꯄꯔ ꯋꯥꯔꯛ ꯍꯥꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯇꯧꯔꯛꯈꯤꯕ ꯈꯣꯠꯂꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯦꯆꯔ ꯃꯥꯒꯤ ꯃꯤ ꯑꯃꯒꯤꯁꯨ ꯁꯣꯏꯗꯅꯕ ꯈꯟꯕ ꯑꯗꯨꯝꯕ ꯅꯦꯆꯔ ꯑꯗꯩꯗꯤ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗ ꯂꯥꯛꯑꯦ ꯁꯤꯗ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔ ꯀꯥꯟꯗꯁꯨ ꯍꯧꯖꯤꯛꯁꯨ ꯅꯧꯅ ꯂꯥꯛꯆꯔꯤꯅꯤ ꯑꯗꯨꯏꯁꯨ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯂꯩ ꯃꯌꯥꯝꯁꯤꯒꯤ ꯅꯦꯆꯔꯁꯤ ꯀꯃꯥꯏꯅ ꯇꯧꯅꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯔꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯪꯕ ꯇꯣꯏꯅ ꯍꯪꯕ ꯗꯗꯥ ꯕꯕꯥꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯃꯥꯅ ꯀꯩ ꯄꯥꯝꯃꯤ ꯑꯗꯩꯗꯤ ꯚꯥꯕꯤꯅ ꯀꯩ ꯄꯥꯝꯃꯤ ꯗꯗꯥꯅ ꯀꯩ ꯄꯥꯝꯃꯤ ꯑꯉꯥꯡꯈꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯣ ꯑꯩꯅ ꯃꯉꯣꯟꯗ ꯃꯗꯨꯃꯨꯛ ꯂꯤꯔꯒ ꯃꯥꯅ ꯑꯗꯨꯗꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯃꯥꯅ ꯅꯧꯅ ꯇꯝꯖꯔꯒ ꯌꯨꯝꯁꯤꯗ ꯀꯣꯞ ꯑꯞ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯌꯥꯝ ꯂꯔꯅꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯂꯔꯟ ꯇꯧꯕ ꯌꯥꯝ ꯄꯥꯝꯕ ꯁꯤꯒꯤ ꯅꯦꯆꯔꯁꯤꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯁꯦ ꯃꯉꯣꯟꯗ ꯍꯣꯏ ꯂꯣꯏ ꯌꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯄꯔꯁꯅꯦꯜꯂꯤ ꯄ꯭ꯔꯤꯇꯤꯕꯨ ꯈꯪꯖꯕ ꯃꯣꯏꯅꯀꯣ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯋꯥ ꯑꯃ ꯇꯥꯟꯅꯒꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯄ ꯑꯣꯔ ꯑꯦꯅꯤ ꯑꯦꯗꯚꯥꯏꯁ ꯄꯥꯝꯕ ꯀꯥꯟꯗ ꯑꯗꯨꯝ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯋꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯣ ꯁꯤ ꯁꯆ ꯑ ꯒ꯭ꯔꯦꯠ ꯐ꯭ꯔꯦꯟ ꯑꯦꯟ ꯁꯆ Thank you ꯀꯩ so ꯍꯥꯏꯅꯤ much. ꯌꯥꯝ ꯕ꯭ꯔꯤꯂꯤꯌꯟ ꯑꯣꯏꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯩꯅ ꯀꯩꯅꯣ ꯔꯣꯁꯟꯒ ꯄ꯭ꯔꯤꯇꯤꯒꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯐꯦꯃꯤꯂꯤ ꯒꯣꯜꯁ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤ ꯑꯃ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯦꯝ ꯑꯃ ꯂꯩꯔꯝꯒꯅꯤꯗꯅ ꯍꯥꯏꯗꯤ ꯒꯣꯜ ꯑꯃ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯐꯦꯃꯤꯂꯤ ꯑꯃ ꯁꯥꯒꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯄ꯭ꯔꯤꯇꯤ ꯍꯥꯏꯅ ꯊꯝꯕꯤꯌꯨ ꯐꯦꯃꯤꯂꯤ ꯒꯣꯜꯁꯦ ꯌꯥꯝꯅ ꯑꯣꯄꯟ ꯑꯣꯏꯕ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯄꯥ ꯃꯃꯥꯗꯒ ꯋꯥ ꯉꯥꯡꯕ ꯀꯤꯕꯒꯨꯝꯕ ꯌꯥꯎꯔꯛꯏꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯏꯃꯥꯒ ꯑꯅꯧꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯃꯗ ꯁꯤꯐ ꯇꯧꯔꯛꯄꯅꯤꯅ ꯈꯤꯇꯪꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯧꯇꯛ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯑꯩ ꯑꯦꯗꯖꯁꯄꯨꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯖꯔꯤ ꯑꯗꯣ ꯈꯔ ꯍꯦꯟꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯣꯄꯟ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯔꯥꯎꯅ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯐꯦꯃꯤꯂꯤ ꯑꯃ ꯄꯥꯝꯖꯩ ꯍꯣꯏ ꯑꯗꯣ ꯃꯊꯪꯗꯁꯨ ꯆꯞ ꯃꯥꯟꯅꯕꯁꯦ ꯑꯃꯨꯛ ꯔꯣꯁꯟꯗ ꯂꯥꯛꯆꯒꯦꯀꯣ ꯍꯥꯏꯗꯤ ꯔꯣꯁꯟꯒꯤ ꯐꯦꯃꯤꯂꯤ ꯒꯣꯜꯁꯦ ꯀꯩ ꯑꯣꯏꯒꯅꯤ ꯅꯧꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯇꯣꯉꯥꯟꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯐꯦꯃꯤꯂꯤ ꯒꯣꯜ ꯍꯥꯏꯅꯗꯤ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯌꯨꯝꯁꯤꯗ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯇꯪ ꯇꯥꯕ ꯐꯦꯃꯤꯂꯤ ꯒꯣꯜ ꯍꯥꯏꯕꯗꯤ ꯂꯩꯖꯗꯦ ꯇꯧꯕꯇꯕꯨ ꯌꯨꯝꯁꯤꯗ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯕꯥꯍꯣꯏ ꯃꯃꯥꯍꯣꯏ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝꯁꯤ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪ ꯆꯤꯛꯅ ꯄꯥꯟꯕ ꯑꯗꯩꯗꯤ ꯏꯌꯥꯝꯕ ꯑꯃꯁꯨ ꯏꯇꯩꯃꯁꯨ ꯂꯩꯔꯤ ꯃꯣꯏꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ
ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯃꯦꯟ ꯄꯥꯟꯗꯝꯅꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯊꯨꯡꯕ ꯑꯣꯏꯁꯅꯨꯀꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯍꯧꯖꯤꯛ ꯅꯧꯅ ꯐꯣꯡꯈꯤꯕ ꯏꯉꯥꯒꯤ ꯂꯩꯆꯤꯜ ꯗ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝ ꯑꯃꯁꯨꯡ ꯄ꯭ꯔꯤꯇꯤ ꯏꯁꯥꯃꯛꯀꯤ ꯈꯣꯟꯖꯦꯜꯗ ꯏꯉꯥꯒꯤ ꯂꯩꯆꯤꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯇꯥꯟꯅꯔꯤ ꯑꯗꯨꯒ ꯃꯌꯦꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯥꯔꯊ ꯌꯥꯝ ꯆꯦꯜꯂꯦꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯖꯅꯤꯡꯕꯁꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯄ꯭ꯔꯤꯇꯤꯒꯤ ꯀꯣꯛꯇ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯝꯗꯧꯅ ꯀꯔꯤꯅ ꯏꯟꯁꯄꯥꯌꯔ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯏꯉꯥꯒꯤ ꯂꯩꯆꯤꯜ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯏꯖꯈꯤꯕꯅꯦ ꯍꯥꯏꯕꯗꯤ ꯐꯥꯔꯁ ꯄꯥꯔꯠꯁꯤꯅ ꯍꯥꯟꯅ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯔꯤꯉꯩ ꯃꯔꯛꯁꯦ ꯁꯤꯗ ꯏꯈꯤꯕꯅꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯄꯥꯔꯠꯁꯤꯅ ꯀꯣꯟꯅ ꯗꯥꯔꯁꯟ ꯈꯪꯅꯔ ꯃꯇꯨꯡꯗ ꯏꯔꯛꯈꯤꯕꯅꯦꯕ ꯍꯣꯏ ꯍꯥꯏꯕꯗꯤ ꯏꯉꯥꯒꯤ ꯂꯩꯆꯤꯜ ꯄꯨꯛꯐꯠꯇ ꯅꯣꯡꯃꯗꯣ ꯂꯥꯏꯖ ꯇꯝꯂꯛꯄ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯁꯨꯝ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯥꯖꯨꯅꯣ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯁꯤꯡꯒꯔ ꯑꯃ ꯂꯩꯗꯅꯀꯣ ꯃꯥꯒꯤ ꯏꯁꯩ ꯍꯣ ꯅꯣꯡ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯩꯁꯦ ꯅꯣꯡꯃ ꯗꯦꯜꯂꯤꯗ ꯑꯩ ꯀꯩꯅꯣꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯆꯠꯄꯁꯤꯗ ꯃꯃꯥꯗꯤ ꯊꯣꯛꯈꯤꯗꯧꯔꯕ ꯑꯦꯗꯃꯤꯁꯟ ꯂꯣꯏꯔꯕ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯐꯤꯔꯣꯟꯗꯣ ꯅꯍꯥꯟꯈꯩ ꯀꯣꯂꯦꯖꯀꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯕꯅꯤꯅ ꯄꯣꯠ ꯆꯩ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯄꯣꯠꯁꯨ ꯌꯥꯝꯅ ꯄꯨꯕ ꯅꯠꯇꯕꯅꯤ나 ꯁꯨꯒꯦ ꯇꯧꯔꯀꯥꯟꯁꯤꯗ ꯀꯥꯈꯠꯄꯁꯤꯗ ꯅꯣꯡꯁꯦ ꯃꯪ ꯂꯩꯔꯝꯕꯅꯦꯕ ꯊꯑꯣꯏ ꯈꯪꯗꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯄꯗꯣ ꯍꯥꯏꯕꯗꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯕꯤꯗ ꯅꯣꯡ ꯃꯪꯉꯝꯕꯅꯤꯅ ꯐꯧꯒꯦ ꯇꯧꯕꯗꯣ ꯌꯥꯗ꯭ꯔꯦꯗꯅ ꯅꯨꯡꯗꯥꯡꯗꯗꯤ ꯁꯣꯄꯤꯡ ꯆꯠꯂꯒ ꯅꯣꯡꯉꯥꯜꯂꯒ ꯗꯦ ꯑꯥꯐꯇꯔ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯣꯛꯈꯤꯗꯣꯏꯕ ꯑꯗꯨꯅ ꯃꯇꯝꯗ ꯌꯥꯝ ꯂꯤꯃꯤꯇꯦꯠ ꯑꯣꯏꯅ ꯐꯪꯕꯅꯤꯅ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯏꯉꯥꯒꯤ ꯂꯩꯆꯤꯜ ꯄꯨꯛꯐꯠꯇ ꯖꯨꯟ ꯖꯨꯂꯥꯏꯁꯤ ꯑꯣꯏꯕ ꯃꯇꯝꯗꯣ ꯑꯦꯗꯃꯤꯁꯟꯒꯤ ꯆꯪꯕꯗꯣ ꯅꯣꯡꯃꯗꯣ ꯑꯗꯨꯃꯥꯏꯅ ꯏꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯗꯨꯒꯤ ꯐꯥꯔꯁ ꯑꯟꯇꯔꯥ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯔꯁ ꯑꯗꯨꯒꯤꯗꯣ ꯏꯕ ꯍꯧꯔꯛꯈꯤꯕꯗꯩ ꯃꯊꯟꯇ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯃꯊꯟꯇ ꯂꯥꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯑꯗꯨꯝ ꯍꯣꯜ ꯊꯝꯈ꯭ꯔꯦ ꯃꯈꯥ ꯏꯊꯗ꯭ꯔꯦ ꯑꯗꯒꯤ ꯗꯥꯔꯁꯟ ꯊꯦꯡꯅꯔ ꯃꯇꯨꯡꯗ ꯁꯤ ꯏꯁꯩꯁꯦ ꯗꯥꯃꯔꯖꯤꯠꯀ ꯁꯦꯝꯁꯦꯅ ꯍꯥꯏꯅꯔꯛꯑꯦ ꯁꯦꯝꯁꯦꯅ ꯍꯥꯏꯅꯔꯒ ꯁꯤ ꯏꯁꯩꯁꯦ ꯁꯦꯝꯕ ꯃꯇꯝ ꯃꯈꯥ ꯇꯥꯕꯁꯦ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣꯁꯦ ꯈꯟꯅꯕ ꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗ ꯑꯗꯨ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯣꯏꯁꯟ ꯑꯃ ꯍꯪꯕꯤꯒꯤꯗꯅ ꯂꯥꯏꯛ ꯍꯥꯎ ꯗꯨ ꯌꯨ ꯅꯣ ꯏꯁ ꯗ ꯋꯥꯟ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯈꯪꯉꯛꯑꯀꯥꯟꯗꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯕꯗꯣ ꯃꯥꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯑꯗꯨꯝ ꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯣꯖꯤꯇꯤভ ꯐꯤꯗꯕꯦꯛ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ and I'm so much grateful thank you so much ꯑꯗꯨꯅꯦ ꯋꯥꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯤꯇꯤꯅ ꯍꯥꯏꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯏꯁꯩꯁꯤꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯂꯥꯏꯛ part ama like huge part se rosanneebako ado hose en haningbese how do you feel like man high that you are the inspiration ado how do you feel Pritina aingondana inspiration pina haiga haijaba wani but aigi oinadi si Pritigi magi masagi own creation ngatani ko aina as a man example oina as set on tawaga dubaina ijabu akatani so I am harawe dubudi aduga masana masaraju kharaju credit pibi fai haina ina khanjaba haidare aingondana loi bisaladi mi yamna kainom khalane ba ade kai sakai de ko ado mathangda aina Priti da lakchage ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯀꯣ ꯂꯩꯕ ꯁꯛꯅꯥꯏꯔꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯝꯕ ꯐꯤꯃꯦꯜ ꯑꯥꯔꯇꯤꯁ ꯀꯌꯥ ꯑꯃ ꯌꯨꯝꯕꯥꯟꯕꯤꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯀꯥꯟꯗ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯄꯥꯝꯅ ꯆꯠꯆꯔꯝꯕ ꯑꯥꯔꯠꯀꯤ ꯂꯝꯕꯤꯁꯤꯗꯒꯤ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯗꯕ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯣ ꯁꯤꯗ ꯄ꯭ꯔꯤꯇꯤꯅ ꯑꯦꯁ ꯑ ꯐꯤꯃꯦꯜ ꯑꯥꯔꯇꯤꯁ ꯀꯩ ꯐꯥꯎꯕꯤ ꯑꯗꯨꯒ ꯁ꯭ꯇꯤꯜ ꯑꯩꯅ ꯃꯦꯟꯂꯤ ꯍꯪꯖꯅꯤꯡꯕꯁꯦ ꯄ꯭ꯔꯤꯇꯤꯗꯤ ꯁ꯭ꯇꯤꯜ ꯄ꯭ꯔꯤꯇꯤꯒꯤ ꯄꯦꯁꯟꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯑꯀꯣꯟꯕꯒꯤ ꯀꯣꯏꯁꯟꯗꯣ ꯍꯥꯟꯅ ꯈꯨꯝꯖꯒꯦ ꯑꯩꯅ ꯄꯥꯝꯖꯅ ꯆꯪꯖꯔꯛꯄ ꯂꯥꯏꯟꯅꯤ ꯑꯩꯅ ꯁꯤꯒꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯖꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯖꯕ ꯑꯩꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯈꯤꯇꯪ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯁꯨ ꯇꯧꯕ ꯉꯝꯖꯔꯦ ꯈꯜꯂꯒ ꯄꯦꯟꯖꯕ ꯐꯥꯎꯖꯕ ꯑꯩꯒꯤ ꯄꯦꯁꯟꯅꯦ ꯑꯗꯨꯅ ꯑꯩ ꯁꯤꯒꯤ ꯂꯥꯏꯟꯁꯤꯃꯗꯤ ꯊꯥꯗꯣꯛꯆꯔꯣꯏ ꯑꯗꯨ ꯃꯈꯥ ꯇꯥꯅꯁꯨ ꯆꯠꯊꯈꯤꯅꯤ ꯗꯥꯔꯁꯟꯅꯁꯨ ꯑꯗꯩ ꯗꯥꯔꯁꯟꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯃꯃꯥ ꯕꯕꯥ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯕꯟꯔꯣꯝꯒꯤ ꯑꯄꯥꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯉꯒ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯑꯗꯨꯅ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯂꯛꯀꯤ ꯑꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯥꯏ ꯑꯍꯥꯟꯕ ꯍꯪꯕꯤꯈꯤꯕ ꯀꯣꯏꯁꯟꯗꯣ ꯑꯥꯔꯠꯀꯤ ꯂꯥꯏꯟꯗ ꯂꯩꯕꯤꯔꯝꯕ ꯑꯩꯒꯤ ꯏꯆꯦꯁꯤꯡ ꯍꯥꯏꯔꯒꯦꯀꯣ ꯏꯆꯦꯁꯤꯡ ꯇꯞꯅ ꯇꯞꯅ ꯑꯥꯔꯠꯀꯤ ꯂꯝꯕꯤꯁꯦ ꯁꯨꯝ ꯊꯥꯗꯣꯔꯛꯄ ꯑꯣꯏꯅ ꯎꯕꯁꯦ ꯁꯤꯁꯦ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯒꯤ ꯁꯤꯒꯤ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯕꯠ
तसेंग हायरगदी आर्ट पामजरिबा आर्ट पु पामजरंबा मैम आर्ट की लाइन थादोकपगी ओनली प्रॉब्लम से मे बी lack of support नत्रगना lack of resource नेबा अदुम मणिपुर की हजिक लेरिबा इंडस्ट्री हाय तारे को इंडस्ट्री हायगदा आर्ट की फील्ड सिदादी रिसोर्स दी याम वाले एक्टर डायरेक्टर मसिंग खंगदनबुदी ले अदुबु एक्टर अमना चंगदबा और सिंगर अमना चंगदबा नत्रग मोइदा ट्रीट तौगदबा मवोंग मोइगी लेभम थोकपा अखोइना पीबीगदबा नत्र येंबिगदबा मीटिंग बोरो एनीथिंग को हामबा सिदी यामना सुम येंबा मतमदा खतंग वाटना लेबदो अदुगिनेना हाइजनिंगे सिबु मतिक चाना लेइ तारगदी आर्ट पु पामजबा मिसिंगना आर्ट से अदुम लोइनरगा अदुम चटमिनगनी हैना खले याम फजबा पॉइंट ने दो मथंग सिदी रोशन दा मुलाकचगे रोशन यू नो एज हर हस्बैंड मागे जर्नी सिदा रोशन की रोल्स अदुकी मते क्रूशियल ओ याम इंपोर्टेंट ओएबा अदो कमाइना माबू सपोर्ट तौबिगे हैना खनबिरी मयाम दम थम सपोर्ट तब है आई साइड तक प्रीतिना दरकार तारप थब खुद मतलब पाँग लाई मागी चमीनबू एनी फील्ड है तारेको एनीवेयर वेर एवर थिंग्स आर नीडेड अमजबद मतलब पाजरी अद क्या मैं पांग सपोर्ट मोद सेटिस्फाइड नद्रे खंग्रे मसाना माना खंगकान मागी साइड ताबन हेन नुआने साइड हारप खुदिमक्ता अदी दादा सिमा सुमाइन तौजिबु हाइबोरो सिमा चमिनौजि हाइबोरो आई सी इसे इबेगी सी चंगबे ओरो न म्यूजियम से सेम चंगबो मागी लाइन में तुगिन निको हाइजे अन अतोप सोशल लाइफ की तबजा नमा अदु आइना ngamjabadi लोनम तौरी ngamnabaju honari ko ado सिदैज माना सेटिस्फाइड ओइ नत्र ओइ दे हाबदुदी मा साइड दे तारगा खंदिनेवा ऐसे अइगोंदा हाइजो हायरगदी दारसन अदुकी मतिक सपोर्ट तौबिले आई याम ngasai जायजगिदा याम लकी होइना आई लाइबा याम फैयेना खंजै इसाना इसासे माना मेंटल सपोर्ट अदगी अखोइगी इमोशनल सपोर्ट याम पीबीए लाइक थबक सुबा आई फिजिकल लेबर दी तौद्रेदना को युंगी हा कइनो तवना तना दुना इरकपनिना नत्रगा सही सकपदी याम हैबा ओइजदे दुबु इबसिदि याम पामजरुबनिना आई इबदि दुम इबा मतमदा दारसन दुम नाकंदा फंबिरगा पु ओइरो नत्रगना ए नंग कई कमाइन तोबको दुम हंगबी अदगी सिदांग नतना ए दरा आई कइनोम तोवे खोले नत्रगना आई सी दरकार ले हाबसे अदुम माना हाइदि हाइबा लोइदगेदा अदुम हाना तौनो होनबदो हानाराबनेबा अदुना रोशनना हाइदि हाइदोकप ngamदवाने खंगजदवाने यंगो हजि पिटिना हाकपद अदुकी मतिक लेर मिसे सपोर्ट अदो सीने अदो मथंगदा आइना लाक्चनिंग बेसको पिटिदा लाक्चगे खतंग डीप ओइबा ओइना हंगजगे को अखोगी ह्यूमन काइंड सिदा अखोगी मियोइबा जाति सिदा को म्यूजिक से दुम तना थाना दना दुम लेर इसै हाइबसे अदो पिटिगी वखलोंदा इसै हाइबसे अखोगी मियोइबदा हाइदि कई कानबा पि हाइना खले मियोइबा कांगलुपता इसैना नत्रगा अखोगी म्यूजिकना दुकी मति कानबा पिग्रे आहानबदा हाइजरबदा पोथाफम ओइबको की वखल पोथाफम अदगी पुकनिंग लैताफम ओइबदो अदुना मीगी यामना इंबा वखलोन अमा सागतपदा यामना मतेंग पांगे अदगी अमना कोई हिस्ट्री से प्रिजर्व तौनबा होनबा मतमदा म्यूजिक ना नत्रगा इसैना यामना अचौबा थौदांग अमा लवे हाइजनिंगी मणिपुर दा सम एग्जांपल लौरसेबा खोंजोम परबा दे फोक सॉन्ग मयाम अमा लेरिदना सिगुमसिदा कोई हिस्ट्री की फजरबा चिन्हाय वारी ओइना लेरंबा मतमदुदा इथोकनारमदबा मयाम से सुर पांसलगा पेना से हेक हापगा नत्रगा मखल मखल की इंस्ट्रूमेंट पु सिजिनबा ओइरो नत्रगा सही हेक पु पानबा ओइरो अदमाइन तौदना इसई कइनो ओइना मीडियम दा थादोक पेरपदगी कोइ जौजिक तानादना मतमदुगी चिन्हाय वारी ओइना लेबा रेकॉर्ड मतमदुदा रेकॉर्डिंग लेबा तो खंगौद्रे को कोइ दिक्कत हाइदि अखोइना पोक्ट्रिंगे आमामांदगी लेरंबा मयामदा होजि अखोइसु लोइमा खंगबा ताबा फंगिनेदना म्यूजिकना इसैना पीबा कानाबनेना लौजनिंगे होय याम चुमे इसै हाइबसे हाइदि अखोइगी पुंसीदा पोथाबम पीबा आर्ट अमनेको अदु होय असाइगी प्रिजर्व सु तौवे ना हाइखे अदु मथंग से एन हंगजनिंगसे प्रीतिदा हौजि फावबदा इसै kaya adi am phajaba mayam ibikhe mayam sakpikhe aduga miyam gi su am thamoi sang appreciation mayam su phangleba ko aduga as a lyricist as a singer as an artist adu mai pak lai tare adu aina hauzik hangjaning base Priti gi lyrics na Priti gi isai sina akhogi society se kai contribute tawgi haina khalli
ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯩꯒꯤ ꯏꯁꯩꯅ ꯑꯩꯒꯤ ꯏꯁꯩ ꯃꯌꯦꯛꯅ ꯃꯌꯥꯝꯗ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯄꯣꯊꯥꯐꯝ ꯃꯌꯥꯝꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯕꯤꯕ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯇꯥꯔꯒ ꯄꯦꯟꯕꯤꯕꯗꯣ ꯑꯗꯨ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯒꯣꯜꯅꯦ ꯍꯥꯏꯇꯥꯔꯦ ꯑꯣꯕꯖꯦꯛꯇꯤꯚꯅꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯗ ꯑꯩꯅ ꯍꯩꯕ ꯍꯩꯇꯕꯀꯣ ꯑꯩꯅ ꯈꯔ ꯈꯪꯖꯔꯛꯄ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯐꯪꯖꯔꯛꯄ ꯅꯣꯂꯦꯖ ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯊꯦꯡꯅꯖꯔꯛꯄ ꯃꯌꯥꯝꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯚ꯭ꯌꯨꯁ ꯈꯔꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤ ꯃꯌꯥꯝꯁꯨ ꯈꯪꯍꯟꯅꯤꯡꯉꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯒ ꯄꯨꯟꯅ ꯍꯥꯏꯗꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕꯗꯣ ꯑꯗꯨꯗꯣ ꯄꯥꯝꯖꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤ ꯑꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯩ ꯌꯥꯝ ꯍꯥꯏꯗꯤ ꯋꯥꯍꯩꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯀꯥꯎꯅꯈ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩ ꯏꯁꯥꯁꯨ ꯌꯥꯝ ꯈꯪꯖꯗꯦꯕ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯑꯍꯟꯗ ꯍꯪꯕꯁꯦ ꯑꯩꯗꯤ ꯀꯩꯒꯤꯇ ꯀꯌꯥ ꯍꯪꯒꯜꯂꯦꯕ ꯑꯗꯨꯅ ꯑꯍꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏ ꯄꯨꯄꯨ ꯍꯣꯏ ꯃꯣꯏ ꯑꯍꯟ ꯑꯣꯏꯔꯛꯑꯕꯅꯤꯅ ꯃꯣꯏꯒꯤ ꯅꯣꯂꯦꯖꯇꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯧꯍꯧꯗ ꯇꯥꯔꯒꯗꯤ ꯀꯅꯥꯗꯒꯤ ꯂꯧꯍꯧꯅꯤ ꯑꯗꯨꯒꯤ ꯑꯀꯤꯕꯗꯨꯅ ꯑꯩꯗꯤ ꯍꯦꯛꯇ ꯍꯪꯉꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯄꯗꯨꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯏꯖꯕꯁꯤꯡꯗꯣ ꯃꯌꯥꯝꯗꯁꯨ ꯃꯌꯥꯝꯗ ꯌꯧꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯇꯧꯖꯔꯤ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯄꯦꯟꯕꯤꯗꯕꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯁꯨ ꯏꯖꯔꯛꯈꯤꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯄ꯭ꯔꯤꯇꯤꯅ ꯏꯔꯛꯈꯤꯕ ꯏꯁꯩ ꯃꯌꯥꯝꯁꯤꯗꯀꯣ ꯔꯣꯁꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯔꯦꯠ ꯁꯣꯡꯁꯦ ꯀꯔꯝꯕ ꯑꯣꯏꯒꯅꯤ ꯐꯦꯚꯔꯦꯠ ꯁꯣꯡꯁꯤ ꯔꯤꯖꯟꯁꯤꯗꯤ ꯃꯈꯜ ꯃꯈꯜ ꯂꯩ ꯑꯦꯕ꯭ꯔꯤ ꯃꯥꯒꯤ ꯁꯣꯡ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯉꯣꯟꯗꯗꯤ ꯂꯣꯏꯅꯃꯛ ꯚꯦꯂꯨ ꯑꯃꯃꯝ ꯂꯣꯏ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯏꯕ ꯍꯧꯕꯗꯒꯤ ꯑꯣꯏꯅ ꯂꯣꯏꯔꯛꯐꯥꯎꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯤꯕꯅꯤꯅ ꯃꯇꯝꯗꯨꯗ ꯁꯤ ꯏꯁꯩꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯏꯈꯤꯕꯅꯤ ꯁꯤ ꯏꯁꯩꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯏꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯇꯩꯅ ꯈꯪꯕꯤꯗ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗꯗꯤ ꯑꯦꯠꯂꯤꯁ ꯁꯦꯌꯔ ꯇꯧꯕꯅꯤꯅ ꯃꯥꯒꯤ ꯔꯨꯠ ꯏꯁꯩꯁꯤꯒꯤ ꯑꯥꯔꯊ ꯀꯃꯥꯏꯅ ꯏꯈꯤꯕꯅꯣ ꯍꯥꯏꯁꯦ ꯑꯩ ꯈꯪꯕꯅꯤꯅ ꯚꯦꯂꯨꯁꯦ ꯆꯞꯇꯤ ꯃꯥꯟꯅꯩ ꯑꯗꯨꯁꯨ ꯑꯩꯅ ꯐꯦꯚꯔꯦꯠ ꯑꯣꯏꯅ ꯈꯜꯂꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯐꯦꯚꯔꯦꯠ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨ ꯐꯦꯚꯔꯦꯠ ꯑꯣꯏꯅ ꯑꯃ ꯈꯜꯂꯣ ꯍꯥꯏꯇꯥꯔꯒꯗꯤ ꯗ ꯄ꯭ꯔꯣꯖꯦꯛ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯈꯤꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯐꯣꯡꯗꯣꯛ ꯂꯥꯛꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯄ꯭ꯔꯣꯖꯦꯛꯅꯦ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯕꯗꯀꯣ ꯁꯤꯗꯒꯤ ꯑꯩ ꯑꯗꯨꯝ ꯁꯤꯗ ꯑꯣꯏꯅ ꯄꯤꯖꯔꯒꯦꯗꯤ ꯃꯔꯝꯗꯤ ꯗ ꯁꯣꯔꯁ ꯍꯥꯏꯇꯥꯔꯦ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯈꯤꯕ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯟꯗꯤꯡ ꯄꯣꯏꯟꯠꯗꯤ ꯂꯩꯔꯤꯗꯅ ꯌꯥꯝ ꯑꯩꯒꯤꯁꯨ ꯌꯥꯝ ꯄꯥꯝꯕ ꯏꯁꯩꯅꯤꯀꯣ ꯑꯗꯣ ꯃꯊꯪ ꯑꯩꯅ ꯄ꯭ꯔꯤꯇꯤꯗ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯇꯤꯒꯤ ꯍꯥꯏꯗꯤ ꯐꯣꯡꯒꯗꯕ ꯏꯁꯩ ꯍꯥꯏꯗꯤ ꯀꯔꯝ ꯀꯔꯝꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯐꯣꯡꯒꯗꯕ ꯏꯁꯩꯁꯦ ꯍꯧꯖꯤꯛ ꯈꯔꯗꯤ ꯂꯩꯖꯔꯤ ꯑꯦꯖꯦ ꯃꯩꯁꯅꯥꯝꯒ ꯑꯩꯒ ꯁꯛꯄ ꯄꯥꯐꯜ ꯍꯥꯏꯅ ꯏꯁꯩ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯑꯩꯅ ꯏꯕꯗ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯤꯄꯥ ꯑꯇꯣꯝꯕꯁꯦ ꯃꯥꯅ ꯑꯃꯨꯛꯀ ꯃꯥꯒꯤꯗꯤ ꯁꯦꯀꯦꯟ ꯇꯥꯏꯝ ꯑꯣꯏꯗꯣꯏꯅꯦ ꯃꯥꯅ ꯁꯛꯄꯗ ꯀꯩꯅꯣꯁꯦ ꯅꯪꯅ ꯂꯥꯞꯅ ꯇꯧꯕ ꯑꯃ ꯂꯩꯕ ꯑꯗꯨꯃ ꯂꯩꯔꯤ ꯑꯗꯨꯒ ꯁꯝꯖꯦꯔꯤ ꯅꯥꯆꯣꯝ ꯍꯥꯏꯅ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯑꯃ ꯂꯩꯌꯦ ꯖꯣꯔꯥ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯖꯣꯔꯥꯒꯤ ꯃꯥꯒꯤ ꯏꯁꯩ ꯑꯃ ꯑꯩꯅ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯏꯁꯩꯗꯨꯃ ꯂꯩ ꯍꯟꯗꯛ ꯖꯅꯋꯥꯔꯤꯒꯤ ꯄ꯭ꯂꯥꯟꯗ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯤꯇꯤꯅ ꯍꯥꯏꯗꯤ ꯄ꯭ꯔꯤꯇꯤ ꯈꯣꯟꯖꯦꯜꯗ ꯁꯛꯇ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯇꯤꯅ ꯈꯤꯇꯪ ꯉꯪꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯑꯣ ꯖꯣꯔꯥꯒꯤꯁꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯣꯏꯔꯝꯗꯥꯏ ꯃꯇꯦꯛꯇꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯉꯪꯖꯒꯦ ꯃꯥꯒꯤ ꯚꯣꯀꯦꯜꯗꯒꯤ ꯃꯌꯥꯝꯅ ꯇꯥꯕꯤꯕꯗꯣ ꯑꯗꯨꯗꯨꯅꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯣ ꯍꯣꯏ ꯑꯩꯅ ꯁꯛ ꯑꯣꯏꯗꯕ ꯑꯣꯏꯔꯒꯁꯨ ꯑꯩ ꯈꯤꯇꯪꯗꯤ ꯉꯪꯖꯔꯝꯒꯦ ꯍꯥꯏ ꯖꯣꯔꯥ ꯄꯨꯟꯁꯤꯒꯤ ꯃꯆꯠꯅꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯋꯥꯔꯧꯗꯦ ꯀꯅꯥꯁꯨ ꯅꯣꯡꯗꯝꯕꯁꯨ ꯇꯥꯏꯅꯗꯦ ꯁꯤꯟꯖꯕꯅꯤ ꯋꯥꯖꯅꯕ ꯏꯗꯣꯝꯅꯇ ꯀꯞꯀꯅꯨ ꯌꯥꯗꯕ ꯊꯝꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯣ ꯍꯥꯏꯕ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯐꯣꯡꯒꯅꯤ ꯄ꯭ꯔꯣꯕꯥꯕ꯭ꯂꯤ ꯖꯅꯋꯥꯔꯤ ꯊꯦꯡꯉꯕꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯨꯅ ꯐꯣꯡꯅꯕꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯁ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯇꯥꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯐꯨꯜꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯊꯨꯅ ꯄꯨꯊꯣꯔꯛꯄ ꯁꯣꯏꯁꯅꯨ ꯑꯗꯣ ꯍꯧꯖꯤꯛꯀꯣ ꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯁꯦ ꯁꯤꯒꯤ ꯁꯥꯐꯨ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ 2020ꯁꯦ ꯂꯣꯏꯈ꯭ꯔꯒ 2021 ꯑꯅꯧꯕ ꯆꯍꯤꯁꯦ ꯂꯥꯛꯑꯕꯅꯦꯕ ꯁꯤꯒꯤ ꯆꯍꯤ ꯑꯅꯧꯕꯅ ꯂꯥꯛꯄꯁꯤꯗ ꯔꯣꯁꯟꯒ ꯄ꯭ꯔꯤꯇꯤꯒꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯀꯩ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯕꯒꯦ ꯍꯧꯖꯤꯛ ꯄꯦꯟꯗꯦꯃꯤꯛ ꯃꯇꯝꯁꯤꯗ ꯀꯣꯚꯤꯗ-19 ꯂꯩꯕꯁꯤꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯇꯨ ꯑꯦꯚ꯭ꯔꯤꯋꯥꯟ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗ
ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯆꯍꯤ ꯑꯅꯧꯕꯁꯤꯕꯨ ꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯀꯣꯏꯕ ꯈꯣꯠꯄ ꯂꯥꯡꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯑꯦꯟꯖꯣꯏꯃꯦꯟ ꯇꯧꯕꯗꯁꯨ ꯃꯌꯥꯝ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯤꯗꯨꯅ COVID-19ꯒꯤ SOP ꯃꯌꯥꯝ ꯉꯥꯛꯄꯤꯗꯨꯅ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯅ ꯊꯝꯖꯔꯤ ꯄ꯭ꯔꯤꯇꯤꯒꯤꯁꯨ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯗꯥꯔꯁꯅꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯕꯦꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯆꯥꯎꯈꯠꯄ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯆꯪꯁꯟꯃꯤꯟꯅꯁꯤ ꯑꯗꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯣꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯔꯣꯁꯟ ꯑꯃꯁꯨꯡ ꯄ꯭ꯔꯤꯇꯤꯕꯨ ꯍꯥꯏꯗꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯇꯥꯡꯂꯕ ꯇꯥꯟꯖꯥꯁꯤ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯊꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯍꯣꯏ ꯃꯆ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨꯁꯨ ꯌꯥꯝꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯍꯣꯏ ꯑꯩꯈꯣꯏꯕꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯔꯣꯁꯟ ꯑꯃꯁꯨꯡ ꯄ꯭ꯔꯤꯇꯤꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯃꯥꯏ ꯄꯥꯛꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯁꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ I am Danip Kangjam and you're watching Impact TV. Thank you.